ngasi kuki jau sing mass protest rally ama satakri hairibasi government ki maikai chusampur sugunu suspension bridge oiriba amuhana semgana ki honarakpa hairiba maitai IDP sing buffer zone kuki jau area da lehana ba honarakpa gi mayok chathaba protest rally ama ni sohairi Camera chỉ để ya chuna. Amarom dana MLA Bongjagin Valte ye Hakchang Thalon AC headquarter yorchi gi sakta mama video footage mas thadorakle Amarom dana bosiam na lauduna ngasi digi hauriba HSLC examination 2026 asida yaripok ta leiba PLC academy da hangba exam center na mahiroi singda note supply toramba miyu ani makhoina sijinaba xerox machine yauna polam kaya ga loinana indigenous youth association kanglei park yaki thaumi singna fogat pangam khreari Set Minister na kuki singi daita laubugum Deputy CM singnasu Meetei singna singilam singda satpada ayat apan thoktana daita Loubiyu eskula Set Minister yumnam khemsa na kuki sing Impal da lakpada asu apan thokla loi haina daita lauriba sigum Manipur lenga ki Deputy CM singnasu asigum labu khongthang ase paikhatuna Meetei singna singilam singda satpada ayat apan thoktana daita Loubiyu haina Manipur imagi sip convener sagol sim kulla mangang phungdokri Lamda masida hauki basai English singani ka kun go humdoi gi me ahum de gi tholak liba irang sida Manipur gi ngam khai amadi Meetei furupu kannaba tholaki ba Manipur ima haina mingthon ba lukki sahi ahum pharak ba gi mapok kumonda mayai koibi yaipar sanglena pangtokri thauram madu Manipur ima gi sip convener sagol sim kullana makhatana hakibada Lamdam asida thokliba irang asida Manipur gi ngam khai amadi Meetei furup asibu kannanaba kholau kya lauramnaba sunga sidi lamdam asida miyam gi oiba lainga ama lakpada natana iramdam asida santi hanjilangnaba thanglakliba khongthang asida lup asigi oinasu singtam amatu oina punsilasi haiba kholau sina mang thaduna thabak tawraga naiki loinana lakliba anauba lenga asibu lusing liba sit minister yumnam khemsana kuki sing Impal da lakpa matamda asu engam thoga loi haibigi daita lauriba sigumna Manipur lengak ta leidiba Deputy CM singnasu Meetei singna singilam sing maru oina more chusampur kangpokpi asina singba lam singda satpa matamda ayat apan thokondana ba daita Loubiyu state asigi territorial integrity da kanagumba amatana singnarakpa yaroi singtam amat oina punsinduna sakot lambida mai onsilasi masida natana atupa matamda mitop khandoktuna NRC satnahanaba center amadi state lengana hotnabiyu hainasu magna makhatana phongtokhi
Jammu and Kashmir gi Kishtawar district security personnel singna JEM terrorist ani hatkre. Jammu and Kashmir gi Kishtawar district ki manung sanba umang marakta security personnel singa nomai kaapna biki thagdo amada Jais E Muhammad JEM militant ani hatkre. Jammu the base of defense ki wangang amana phongdora pigi matungina makata na sathariba kuthokna biki thagdo aduda shikiba JEM terrorist ani gi manung da amadi makok thongba commander Saifullah yaw hena thajaba phongdorakli. Jammu and Kashmir Police Intelligence Bureau amasum atopa intelligence ki paw phangwadagi army police amadi paramilitary CRPF na operation Rashi 1 gi makhada Kishtawar district ki Sakru umang riba militant sing adubu takthoknana ba satharakhiba search operation aduda ngarangi khutokna bigi thawdo thokibani singi napom riba umangi mafam aduda ngarang ayuk pung 12 rom tarakpa security force ki kambu aduga militant sing adugo khutokna ba hokibani haina defense ki wangang roi aduna makhatana phongdokli hari security force ki maikaidigi tactical gi yamna akaknaba thawang sing apunba matik sab attack kya sathaduna khothokna pamaduda troop sing aduna khudum chanduna militant ani adubo khatpagam khibani shiraba militant sing aduna lairamba mafamdigi AK-47 rifle ani amasum atopa lan gi polam kayama recover tabam khip defense ki wangang loiduna makha taraduna Jammu and Kashmir khwaidigi hena security force sing na phanana ba mari lakshinna bo honariba militant sing manungda Saifullah yawrin spanki ECI ne state amasum union territory punamaki election commissioner singa national round table conference pangthokadori election commission of India ECI na leba asigi state amasum union territory punna kunthraga taruk ki election commissioner singa punna national round table conference ama lakliba leba ko numita New Delhi da pangthokadori asigumba makhalgi awangba thaki conference asi haukiba kumja english singa magasa mapan ga maudra ga mapana pangthokiba matungdagi sei kunga tret pangthokna lakibani adumainama handak pangthokadoriba mifam asida chief election commissioner Gyanesh Kumarna mayai tangbal lawraga election commissioner sing oiriba Sukhbir Singha Sandhu amasum Vivek Joshi su saruk yagani hari state amasum union territory singi maikaidagina election commissioner sing khaktana tana makhoigi technical amasum legal teams saruk yagani conference asida ECI amasum state union territory singi election commissioner singi marakta lainaba mari hena session hananaba amasum mikhalda technology sijinabagi matangna sukhanagani haidin su paus ta makhatari Russia na amuk hana Ukraine akan mamong na missile drone attack tokre mi ama sikre airport mari thingkre Ukraine gi kiflamdam the Russian forces na amuk hana yamna kana missile amasum drone attack torakpadigi yamna thina mang takre amasum mi yamdrabada amasu sikre hari ati akai maraktigi anga ama yawna miyoi nipan sukan mangamkhi haina Ukraine gi emergency service na phongtokhi Russia gi attack adu Kiev ki district manga da mang takpa amasum mai sakpagi thaudok sing thokhi haina emergency service naiki Ukraine ki kharom da leiba Odessa lamdam da su Russian forces na energy infrastructure da attack torakpadi gi mi maisaki madu fire service na muthatpadi ngamkhi ari Ukraine ki air force na phongdoki ba matung ina nahan ahing Russia na drone chani ga maudra ka taret amasu makhal makha gi missile yangkai kapsilaki madu da air defense system sing na drone chani ga humdra ga mari amasu missile kunthra ga humdoi di thukai pa ngamkhi ari ngakthokpa ngamhodaba misal singi manungda taraga mari amasum drone kungo homdoida mafam taraga mari da mangtak thonki misal ahumdi lambi khangdre tokhaiba thawdo amadana Poland ga lonaba Ukraine gi nungsup labif lamdamda pokhaiba gi thawdo amada mi amasiki amasum kunga mangana sokre hari thawdo oduri Russia gi aerial attack mari lenati bomb pokhaiba gi thawdo oduga mari leinana mi ama phari haina Ukraine gi president Volodymyr Zelensky na social media da phongdokhi Maraksita Russia gi defense ministry gi paw matungina nahan ahing Russian defense system su Ukraine gi drone marfuga taruk thuai kredi Russia na kudum janba Ukraine gi Luhansk city gi thau paifam amada Ukraine gi drone attack the security guard ama soki ama so thau teng ama maisaki hari airport marina thingjinkre Maraksida Moscow dagi thengna phangwa pawam gi matungina di Russian capital Moscow da air defense system singna pung amarong gi manung da Ukrainian drone taraga mathoi kapta khibadigi international airport mari mak thingjinkre hari Russian service aviation agency press thadorakle warolama gi matungina tekta kaidana bagi damak Domodedowa Banukova Zukovsky amasung
Seremet Yoboda leba international airport mari makta air traffic ki atingwa thamkre hari Mayor Sergey Sobyanin na social media da tawkiba post amada Moscow da target tawrakpa thuga khiba drone masing akon bagi thaudok tharaga taraga matha Ukraine su phungdok khiyari matam sang na ngairaklaba HIV gi hidak Zimbabwe di Hourakhre Zimbabwe da HIV Tingnanaba drug ama nangna launch tawkiba adu matam kya gi matungda mafam adugi miyamna phanganaba thabak paikhatpada laiba adugi konung oiriba Harare da naha oiriba nupi angang sieliba mama sieliba mama singamadi nupa kya amani hida adubu launanaba ngaine duna lekhi hida asi sahi amada anira kaksis nagadaba hida amoiri haukibisai kunasida HIV na maram oiduna miyoi lak kya shen khraba Zimbabwe na malemgi tuan laibak singi manung ahanba ama oiraduna Lana kalpa bir haina mingthon ba drug asina miyo amada HIV gi anobi infection tapthan ba ngamgani haiba wafam phungdong na rakli clinical study sing da hariba asi sad sama makanadraba su hana laidi drug sing gi ka hena kana ba ma oiri amaramda HIV gi high risk group sing gi marak drug asina asoba mating ama piduna laina asi sanglakpa athingba pibi gi mating oigadori sagol sunumita launch to ki drug adu phanglaba miyo amana ahanba dose adu loiraba matung makhatana thabak tawba singnaba leitri haina phungdokhi mamangda leramdi hidak sing gi manungda nungtigi sijinaba preventive pre-exposure prophylaxis PET bu sex workers sing sijinabada asauba potlum am oiri maduna sijinariba mi edugi maikit sang naini sijinabada apanba pibda natana makoida loinariba mi sing asauba riksama le halibani